Kurumjari ISTV News being Dabri Punam Putaram sharing a simmer pausing. The Minini Kongsatanga Infal Lakiba, President Pranab Mukherjee Ngasi Hankre. Higher Education Saukoner Manipur Sarkana College Mapalda Grant on a Lupa Lak Maripupi Kre Amasung. Health sector privatization Tona Bonaba Subakongtang Natihina political party Taramatuya Pun Forum na Fundu Kre. Hauzik Mapunga Pau. Numin inigi kongsata ngarang Infal tunglakiba President Pranab Mukherjee ngasi hankre asimana Infal thadolomdaida Infal Airport ta Chief Minister Okram Ibobi Deputy Chief Minister Gaikhangam DGP amadi civil makok tongba official kayana airport ngai dun lenaki Manipur gi Governor Gurbachan Jagat Kalun Infal Airport President tunglo matungda mahakpu guard of honor pinanaba Manipur police contingent ama airport manungda Taurang Taudun Laki, Narang Su no number more than guard of honor Pibayaki, the Bagungasis Amona, President the guard of honor Pinava Sem Saki, Punama, no number more Yaki Dre. President Gaide Kumtra Matunda, Airport and Gaidun Lam Kiba Minister Yaunamari never sooner Matunda, Narang Mahana Lakiba Kanava Indian Air Force flight K5014 the Tongduna, Sikim Gidama Infal Tadoki. Higher education Saukananaba Pandamda, Manipur Sarkar Ngasi College Mapalda Grant Oinalupa Lak Marifugi Senpam Pikre, Ngasi Director of University and Higher Education Sinuna, Directorate Asaki Conference Hall Pantu with Romasida, Education Minister M. Okendro, Higher and Technical Commissioner PYF Amadi Karong Kendrigi MLA Alexander Pau Masumau Kendrigi Diko Susariaki, Grant from Kraba College Mapalimanunda, Private College Tarukta Punalupa Lak and Kun Yentoki, College in Adudi Yaripo Universal College T.S. Paul, Manipur Women's College Mongsangai, Regional College Lilong Amadi Naurem Bierari College, Kundrak Pamdalupa Lak Animakai Amadi, Senapati Mount Everest College Amadi Mount Leba, Asufi Christian Institute Lupa Lak Manga Fikre, Atopa Grant from Kraba Edet College Om Adudi Tawalda Lebak, Waikomani Girls College, Mori the Leba Mori College Amadi, Sao Munda Leba Birmangol College Lupa Lak Kun Grano in a Piki. Tarong Marilena Commissioner P. Wife in a Fungo Kibeda, Ozas in Angang Sumbutawai Haksang Yauna, Mahi Tambirabati Manipur Education System, the own Maswina Purpangangone. College authorities in the Su College or a passing Matamchana Marilena sing the Kangan View Hike. Minister Okendro Nafungo Kibeda, Education da Mepal Tang, the Manipur Amo Oinaba, See Minister meeting Makada, Mato Fazana Pangtopa College in the Piriba Grand Kisan Pamsingasi, Nintina Sina Biduna, Hanagi Hena of our college Amamo Ereknaba, Honabiu. See Minister Giming Makada Pakaliba Tabakasi Tunko in a Chatnanaba. Honaminasi, Chaliba Chahi Acidic College or a passing in Simba Horgani, College in the Lady Bamaido Singamasing Yanglaga. College upgrade Tawuda, Ahan Bakudong Chaba Pigini, Manipur education policy, Chaukoner Honabada, Ozasamadi, Miam Namating Pambi Haiki. The continuing process to safely for the society say as education society is very important economy and family doing Nasi hard to be that immediately having with high after the society to me and integrity in the level very good crime I say education work the beginning there are doctor team and the education work for the Masigi, Beckham say to Kunamana, make a Kuna. Like the Madami Papa, Manipurama, Sisana, later Manipurama, Pumaki second map of Manipurama. What was one of the last with idea and Calculate? I was asking Kunamanda and Mukasu up to leadership, transferring with our practice. Health sector da privatization tongna honaba sumbakongthang nati haina political party taramathui apun forum na phongdo kre wafuma singas sangolbun tera yang khom lerak machin de leba Siva Sena Manipur gi office ta pangthokiba miyam gi ba forum na sindna pangthokpa mifum da convener oriba Dr. M Narana phongdo kibani mifum aduda CPI MPP MSCP ZDU CPIM AITC Siva Sena BSP amadi Abigi Maruba Musing Susariaki, Wangang Kibusin housing Manipur that Nupi Ang the Chataba crime, Nupi Obising is at Manganba, Manipurgi Nupi Samas or Kadaba Fibam Manipur Toliba Senzatum Jamasung, Nisana Maramoyaka Naharos in Punsi the Peter Sitting Amadi, Manipurgi Samas tung the Orpa Yabakayagi Matang the Kupna Kananaki.
ꯃꯤꯐꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ Political Party Taramathoigi Forum gi convener Dr. M. Narana Manipur gi health sector da PPP model chanhan ba thorang torbisi yam live activity hauzi ana layeng gi thabakta tawda private hospital kharadi praja gi ichup yauri kanagum kharadi sirabasu private hospital aduda amuk hana yengnaroi haina yaunaraba tanjasida sarkar gi lupa crore kaya changna semgot sagatna laklaba hospital kaya privatization tawni haribasi asum khomthang nate bana makha taraduna sel sumarang kaina lereba sakti suparwa sarkar sina hospital sing salaiba ngamdre privatization tawni haribasi yamna nokning wafam ni haiki Hayang April Taratret Asida Route number 2 City Bus Owners Cooperative Society Limited Magic Service Nambolgi Foundation Dege Marilenana Society Aski Makada Seliba Tata Magic Singna Ayupung Tareti Numdang Waram Pung Trufawa Miam Degi Bara Loro Hari European Union Free Trade Agreement Chanhan Bayaro Hana Segmai Protection Committee Sinungasi Segmai Bazar Akoi with Miamgi Obereli Machat Cray Free trade adu yaning do utpa play car kaya sureli adu da sinaki miang reli adu lor matung da causing leba segmai community hall film supang thuki lamdam adong gi saknar me kya yauna war ke secretary Sobita Center for Social Development gi Homen Tangzam Singba Maruba Myoika na Suryaki. Mipamadu Wangan Kibasing the Funduk Nakida Free Trade Agreement Asilisini Teretigi India the European Union na Waris Hanadran Laki Housing Fawada Round Ram the Waris Hanakre Barat Sakar Manipurgi Sundur Agreement Aski signed to Yaroi. Agreement Silaraba Miam the Kanagadabanate Lalo Tiki Mingda Miobigi Punsi Amasung Kongau Nabani Masin Lamdamasi Lajer Basatam the Sauna Ohongba Pirkodanata Mio Kangluka the Mutkibi film delay. Company Kayana Port Mamal Lemning Mamonga Leblakani Ivans Wafung Kaya Pongdonaki. Mipamadu the Warep Laura Matunda Prime Minister Lok Sabagi Opposition Leader Commerce and Industry Union Minister the Thaduna Kangani. Northeast Dialogue Forum gi convener U Nabakisorna Agreement as in a Jati Mutapada Luna Togloi. Tunga Lakadaba Miro gi Kalaga Agreement as in Mangjaba Miam Puna Kaminaduna Tinina Bohonim Nisi Haiki. Manipur Manipur Praja Yon Jai Masai BSNL की कंपनी टाटा कंपनी द मिलियन मधुर थम तो वो मिलियन यून दो तुम्हारे माय कस्टमर यून करने वाला अकोई याना मणिपुर यून ये ही टारगेटी अकोई यागा तो याने आगे नी परे मधुर में थोड़ा पे दवा आवा में हम जामिन लगता है जाओ ये ही टारगेटी अजिक अकोई मधुर की कंजन चंग मम दगा Haukiba Tang Taragi Nubing Matung Pung Tarani Toy Makairom Tamatamda, Mantri Pukri the Labor, Workshop Amadagi, Bolero Angang Mamadalakpa, Mui Mangana Father Pukiba driver, Ning Togsam Indrajit Apopo Ning Temzao Lapupatera, Ningol Tong, Tamtina Furga, Chetkiba Tang Taramari Midanga, Lapupatera, and form of the Tadoklam Day. Indrajit Kaksang Pibam Patavadi Zenims Hospital, like a Nakre, Taldodi Matang, the Old Manipur Road Transport and Drivers Motor Workers Union Officer, Paugimi Pamam Pang Toktuna. Indrajit na Fungdo Kibada, Mako Father Puri Bamio Singadu, Assam Rifles Natraga Army or Gin Highway Singablay, Makoi Manga, Aduki Manunda, Nan Manipuri, Ama Tribal, Amagaloina Mete Masa, Ohumne, Makoi Singadu, no May Masapai, Mako Father Purga, Malom, Yorupadama Punsinduna, Koyatong the Gate, Daya Natraga Yam Rahina Hanjin Hanki, Mawanda, Laban no May, Taramado Putu Hina Taxilaki. Mahapu lamang amada putramatung da fuwa chabik thaw kaya su chataki mathangin mita army kem amada pusindra makhata na fuwa chabik thaw kaya chatharabada ma wan thawa phaw yauki atopa numit amada mahapu amona ot nairaba matung da thadok lamani haiki masak khangda basina lai pai bo roga su pijam che pakamuna driver khoida yamna ot nai dina ene to se khoi matung da amona ton ninde to son bigino ko khoi inenda haibo hom chaw bijin chinei to machine chinei chaw bijin chinei natra indijin chinei harga khoi inenda hana thabiraga dumaina kawraga chinbo roga su kai to roga su sibai bo roga su commando roga su adaga manungi naharam bo roga su adumaina wari saraga driver da khoi driver habi ki bunchi sidi gari ya da mafam da khoi di yumni driver da di yamna tathi tawena tawiba driver bu yamna usitana andana khambi bu khoi driver gi amagi side gi ai sana
sumog thabo singje mohana thon bigino Union General Secretary Kulamanina Security Force na driver singa chingnai haidna faraga fuba chaiba Otpanaiba Thong Yaning de Taudosis General Security Personnel Sing Atumatam da Manipur Sarkar Putokrabadi Akan Makhongjang Kaya Sangsingani Maskimatang da Hayang Minister Home Minister Madi DGP da Memorandum among Pisalagani Haiki Aingi wang mada dumisi ata sasan ni mo da sigi to marun thok to sam da sannan da to mo cham pen da ai sagi sai te su adu ai all Manipur drivers mo to pen ni sai te su ko madura masigu masidi amon thon didaba adu ai koi am crime moina mudidi ai koi am isu sagatna Masina marang warga blockade to way starting by the ban blockade adu masi lamdam ji sung sung mayam masu thobrina sisu ai gi side madum chi pamde sumaina hoja ko gi driver sidi lai lai su haite pije ga shit pani modi dum to raga su adum pagdong to pa ya yani ai gi mong dudi sum to raga di ai koi su driver we kunai gi driver gi short da akan ba su timam ji laga di loi wa bi nani ba man memorandum pini mardi Chief Minister lady, Home Minister lady, DGP lady, Authority, Concerned Authority, and Home lady, other memorandum of Piraga, she conditions, city, and City, Boku, Haibagi, I shall tell you that Tangania. All Manipur Rickshaw Drivers and Pullers Welfare Association, the Association Asigi like Kiraba members, Mununda, Selimating Pibagi, Kuntruk Subatorum, Association Asigi head office, Pangtokre. Manipur Lariba Mepum Kudima, Miobagi Hakimata, the Kanganaba Pandam, the Manipur University Center for Human Rights, na Civil Society Organization Kagapun Sinduna, Aikoi Miobiga Hangminasi Haba, awareness program, Pangtokadori, Manipur University Center for Human Rights Officer, Pangtokiba Pamus Unabadula, Center Coordinator Dr. and Suresh Kumar na listening ni tara matuligi center sina leptana UGC gi guideline makada Manipur phom kya da chatuna miya mo mi be hakki maru be wakal lok sing len na ba khangan bagi thabak tharong kya pang thuknu lakli center gi maru be pandam di Manipur gi phum khuding makta mi be gi hakki matang da chap chaba wakal lok sing len ba adubani me phum khuding mak mi be hakki matang da khangan ba tangai fade pang thok ka dorba awareness program asina mi kya da kana ba kharada or ba su pi bangam lagni haiki Manipur gi district ma'am sida akoi no gi thoi ba human rights violations ma'am masigi thoi ba ma'am si khara do so akoi na progress lek na ba violations thok ta na ba peace and development lai na ba hai ba civil society ma'am for example UCM amuko ifsa hericon the student body ma'am lai ba MSF MSU desab swat su KSA the women gi bodies ma'am lai ba singsi akoi lapi na ba hai na ba ton thak re masigi Hariba no Magiva, April Tamkunda, Pantokadriba, Hanboy, and Manipur University, Pantokadribasi, respected by chancellors of the Manipur University, Restana, Yamaka, Toya, Masi, Mating Pangviduna, Hanboyna, Manipura, Akoy Pandam, peace and progress and development to Lagana, Masi Pantosama. Pukau Iran Pangitong, Samson Menamorga, Tas, Gitara Nepalagi, Tong Assist below the Fawa Makal Kuding Garis and Land, but I think Matam Hari, Tong Assist Sema the Tam, Rom Changlavia Hena, Chief Engineer Breeze, Division Kangalakli. Tripura, the Lariba, Manipuri, Mahiro Singh Primary Thak, Power Manipuri, Lola Mahitambak, Kudong Chav, Fangani Harabasu, Tripura, Government at Darkar, Lebatabak, Lokotabana, Housing Power, Kudong Chav, Fangalari, Mapam Lariba, Manipuri Singh Hene, Chaukanaba, Manipuri, Development Council, Lingnaba from Other Lariba, Manipuri Singh Honari, Hiram Sir report, Ama. Tripura da Kundariba, Manipuri Singh Mahiro Singh, Bangla Londa Mahitambana, drop out Kisang, Yamna Wangli. Tripura Sarkana, Primary Thak Fauba, Manipuri Lola, Mahitambagi, Ayav Fanglabasu, Oza Singh, Happy than a Thamli. All Manipur Working Journalists Union Sinduna, Numitare ni Yoiba, External Turama, Tripura the Sutuna, Mapamdugi, Sakot Torangi Fivam, Mapamduda Kundariba, Maite Singi Punsi Marel Kayagi Matanga, Yang Silubada, Tenger Kivani. Turadu, Haukiba, Mastaraga Mangada, Home Minister Gaikangamna, Manipur Press Club Tagi, Lamthaki. Amzugi President A Movina Lusingba, Tim Maduda, Punna, Paumitara Nipana, Saruk Yaki. Tim Maduna, Tripuragi, Dharmanagargi, Akoibadaleba, Maite Singh Tava Kunsing, Tripura West Kundariba, Kunsing Satuna, Lamdamdugi, Muekiaga, Wariwataikea, Sanaraki. Dharmanagargi Kamesor Laiba Higher Secondary School da Ozawiba Yumnam Saitrabataga Unaduna Lamdamduda Laiba Maite Singi Punsi Marel Kayagi Matangda Wari Sanarki Mahana Fongdorokpada Tripura da Laiba Mahiroi Singh Haujik Bangla Londa Mahitamli Masina Class 1 na Tamlakpada Mahida Sontarapagi Maram Oheli Mahiroi Singh drop out ki sang Wanglakli Bangla Londa Tamba Amadi Imung Manungi Sendungi Fium Patavakayana Achowa Maramamu Oheli
Tripurada Manipuri sing minority zati gi manung salubasu minority ama oibagi khudong saba phangba leitri reservation gi khudong saba su leitri mafam sida leiriba Manipuri sing gi awaba sing thengnanaba Manipuri Development Council ama lingnanaba khanari Dharamanagar gi akoibada saurangna Manipuri lising mari gi mathakta lei lairik haibagi masing yam yamdri sarkar gi thabak tawgi manungda college higher secondary amadi high school da oza oiba khara yaure haina mahakna makhata na fongdorki yana matam pura Manipur da expectation ja koi sathina kai Manipur na kai hai no ko matna koi Manipur se khatang phare haraure khara ma sana bade event medicom se mitai nate adu resu Manipur ma chama sonda tawri adu imai tv ga jadi program le mi thabak ka tokhina adu ba hoi tau na khona ade Manipur da awa ba khatang ta bade samila sara hele du toi to koi sida solidarity ko utsawana misil ta na rally chatna khona ta wadu Manipur se ko Manipur da expectation de jamna tau jai hoi khongsal adugi matang da amjogi president a movina Tripura da karamna development work sing paikhat page lamdamdu da leiriba Manipuri singi punsi marel makoina kari pamli bage habigi matang da khangnanaba paumi singoiba turama satpani masina Manipur amadi Tripura state anigi khenaba sing khangmangam lagani haina fongdoraki Tripura da sananaba akoina pandama thamaga lakari se Tripura da leiba maitai sing phibam makoina matokam na leli bage makoina masing yamlaba atopa miyam sigi marakta minority oina kamdongna lele bagi abadu ko yengba so season ba lakse bani adu atopa mana sahi sang le fungram na Tripura da leba sasan tarpada state asidal miyam na makoida hanjan vote piriba adigi matokam na moina government se salai bagi habina singbo do koi yengchenna ba lakani adu koi ngasino ni sida bai ne minister sing na dana adigi miyam na dana mai tai fundari sing na dana makoigi hiram da makoina lele punsi mari da government na kamana lenga sasan to bagi habin manin da koi sala pokhar di koi khangmang amme masi koi miyam na mo phal da laga koi mayam na mo pausam de ni masi koi mo ba khongchela sing pandam bas Amjuna sinduna paumishing goiba turama Tripura da sinduna satpasi yamna kanaba mahiyanba amani paudam jariba Navakumar Khagopam ISTV News Agartala Tripura Iril amasung Imphal Turelgi imai hanthakibadagi ising marang kaina singkatpa yadaduna Porampat water supply scheme dagi water tanker sing pibi thabak April 12 dagi lepkre Turelgi ising ifibam phagalakri fawa ising pibi thaba silep khigani hari amaromda Porampat Kanchipur Khurai Laiwangma Minutong sung Khurai Sajor Leka Reservoir kuna kon mafam sing Sanjan Thong Officer Colony Janim Samsung Durdasan na singbada ising marang kaina madi sang nai na pibangam khiroi haina Executive Engineer Water Supply Maintenance na khangalakli Anova artist sing senganaba pandamda juvenile theater kongba ketri lekai na sinduna anba state level thakta talent hunt program oina monologue competition na pangthok na haina theater asigi secretary oken amaksam na fongdokre kongba ketri lekai da pangthok pa pawgim film amada theater asigi present Dr. K Basanta amade yaki competition asigi matang da secretary oken amaksam na fongdokibada anova artist ke aputhok na ba juvenile theater na hona bagi saruk amoina competition asi pangthok kadamni chai tara maridi kuntra ma faw mungal leba nupa napisina saruk yagadaba competition asida top tara finalist khanduna okomathang khangani khalabasing theater amadi film da sarugyan ha honagani changdam namasi Manipuri londa pangthokani haiki Manipuri kachin koya bayam da leidiba theater da or film da yaujani mo mayam sigi lakna ba thong ama kamai saga da gi haina tana jaga da monologue competition ma tawraga talent hunt tawse khanjabani aduna monologue competition asi handak chahi digi an moina jigana theater na organize tawjabani karigumba competition asi success oragadi koi mathang shahida thangwa shahisingda mathang sinma ngamnaba koi hoda jake hoji bauta ko ne sinalmagi da mukta planning department government of Manipur na dupala amagi mana apasha pibire Haukiwa numit khari mamangda none bazar da mayu lang pokthokna dukan amadi yung kya mai saktuna ma ta thon ki bathodu aduda awana tarbus mafamda United Manipur Muslim Women's Development Organization All Manipur Muslim Student Association amadi amukokna nungai ta fongdorkli awana tarame singaduda Manipur sarkar na khana mieng changduna pibaya ba mating pibinambasu taksili
Jadavpur University ki BE loiduna leraba MD Sanabu tamthina hatok pikhibaga mari lerina semkhiba jesina matam kaktana kaukhiba Manipur pumugi zan strike adu hayeng MSU gi makeup thopan mit pangthukadur asigi mari lerina ayuk pung 3 numidang waram pung 3 phawa komthokre makhatana April 13 gi April 18 gi numidang waram pung 3 phawa pung nifuni zan strike chathagin haina jesina phongdokre fireba singasi hata minutong laiba PSO gi office ta USM amuko nupi samas amadi Muslim jati gi tuan organization singilorena mahiroi organization singapur khanan matung lorpani haina JC convener Jalal phongdoki tuan organization singapur ba forum gi spokesperson Haji Harafana MD Sanagi mihat adubu yamna kan yaning de phongdo pulorena mihat asga mari lenana senama sing Manipur police ke maike gi phar ngam da CPN di haiki JC ki secretary MD Jalal na mihat asig matang da Mara Labasing Pabagi Mota, Asibaksang disposed over Rom the Hen, my onsin basi of a Kongtang Nate. Darmigo, but Chanabigi Wang with the Karigumba, Arumatomang Pangto Kibatarga di Madu Heno, Marik with the Majawi Olpuyai Fundoki. Customly, and one at Tainabada, young sentiment to Garaga, and dispose of Targadi. Maduri Tolapa, Pataki Tight to the Sakana Pugadani, Maduri Hen Namiyam, Quiram Kushanaba, Tolapana, Yam Achoba Poxi Pama Sakana. MD Sanagi Mihada Sibutuan to one organization sing MSU, MSF, KSA, SWAG, Amadi Old Manipur Muslim Girls Student Union, Yamakani Yaning the Fundokre, Mihada Sig Marilena, my racing so upon Bufimo Pangtokuna, Jasina Sangsilapa Kongsan Kudimuta, support of Wahana Suwarib Lokre. PSO ke office ta ISTV News ko unabada JC na sangsilba gen strike asi maram chadi haiba wafam Kanchipur leba lup amana phongdor ki babu yamna kan yaning de phongdoki kari gi damak ta maram chadri no haibu athu matam da sengdok ta batara gi ain go ba thabuk lokholakani haina Muslim Girls Student Union na phongdoki loina communal wafam phongdor babu yaning de haiki JC dawi sing pi ribo da sangsila ko khongjang sing da sa organization sing support to ba amadi tangdang sing da laiba civil society organization sing amadi praja pung khudi mangna miyoi ba ama bu tamthina hala ko donglam happy ba asi miyoi ba amada han pagi maradu pham thokra thok to ra haibu do mayana thido pura chuma bu thok mateng pangbiu Manipur da nupi angang da chataba crime sing thinin ba crime against women cell hangdon ba organization for Indian Crimes Against Women na Chief Minister amadi DGP de memorandum bisinda taksilagin hari amorom da organization sina nupi ngang chataba crime sing thinen ba school sing da awareness program pangthopa hokre hari Rhythms of Manipur Imphal sinduna MDU holda aribam adhikari debina puthokpa khongjom lal opera utkre ngasi thorom asida Manipur State Kala Academy Imphal gi secretary SB Desor Sarma Madi Padam Sri Awardee Namarapam Ibemni Debina Sigesum ni President Saruyaki Tarunga Marilena Bidesor Sarma Lamdamasgi Arts Miam Sogopi Batangai Fade International Area da Changbayaba Lamdamasi Artist Gala Haiki Yamna International Arena Yona Shine Tawbayaba Kalakar Kaya Aduga International Arena da Koina Shakta Payaba Pom Kaya Koina Kulaba State sida kay Nigeria si sum khanjil luraga yamna pungin chin si basu pui Sarkar ki college singi part time lecturer sing bulak leba tang kontra fa manung da Manipur sarkar regular ta handra bida kan makhongjang sangsilgin haina all Manipur government college part time lecturers ad hoc committee convener Sadip Raman nang Manipur press club ta pangtho pa pamusu na bam da phongdokri mara makhata na lising chamapol madrama thoi dagi thabak tawna lakba part time lecturer sing lising ani dagi di regular amata tawde Thamagi piriba remuneration lising mari changwa amadi lising nipal asmatang chanadre college chatpagi bhara phaw konadre haiki mamangi education minister na assembly da part time ozas gi basic pay revise tawguni high khrang sipaw thabak to onthok 3 lagle tang kumha dagi kuntra phaw ahan ba khongsakoina black base section class tawguni numit mangani mang sarkar na thabak to onthok tabatar badi seize work strike sit in protest sauna makal makha kya gi khongsang singani masida mairoi gi loop singna NGO singna teng pangbi haiki Thubum tamda ikoi revised pay of scale si minimum basic pay si PBU if karigumba aikoina higher request si lagliba April ki tangkun manga phau gi manungda cabinet decision amaga revised pay of scale si aikoi gi damakta cabinet decision lobi da bataragadi tangkun manga gi dagina tangkun sa phau ba
tongan ba government ki college da part time moina puri ba sing sina black base the charaga ai koi numit mangani class lau jagani hairi ba numit mangani si pauta sarkar na cabinet decision lau da revised pay of basic pay si implement of it taragadi Meg tang amadagi hauduna aikoina civil society student organization Satragi Garjan Kuting Maki cooperation ga loinana aikoina akanba function sanction lani haibisim su thamjari Mizoram da khundariba Manipuri kharana any brothers ta royalty charge pidaba yaro hane khangalakpadagi tapta ben na ajol isai saktan halakre maski matang ngasi Manipur press kapta pangthopa pawgi mifamada Any brothers na wano poklam namda sendongi wafam natana isagi tharong kaya pangthok tuna laki taptagi Northeast Turasi ajol la pangthok na bohona bada All Mizoram Manipuri Association na makoy da royalty charge fee da isai pangthok pa yaro harak padig ajol la isai pangthok tana halaki bani hairi taptagi khongchat asi awang poklam namda khundari ba Manipuri singbarakta nungsi chana ba amadi amati wakhlo adu purak na bagi padam da pangthok pani haiki apai royalty charge pala am pidra bi sei to ya Then, I think they are going to I see the board, I have come to notice brothers, the board. I didn't mind, I don't put the tea room more. I don't think I sins again. I told you, we home. Hi, more than I should took law. I don't know what yard, I more than my club. I'm not going to put down the negotiate of the sin law. I know mothers of a can idea. I did not come young gentleman, market. I see the market. I just hire the point put up as it has a group sin at all. I don't know what they are. Ngasi upung mapalom tabo matamda atokpam arong thong manata bus na thomada pulsar thong lakpami lekide mi odudi KL Colony Chai Kulumdoi Chakpi Karongi Chingthe village agini hari Food processing and packaging of pickles hentaki matang the nomini chatagaba training program ama uripo kendragi ward number 6 ki member number 1 uriba tarangbam indrajit amadi smart society Manipur sinduna uripo khadim laikai da hokre haudapui tharomda I semi director KS Somarendro smart society Manipur ge food processing expert Subhash Chandra yauna tongan mi kana saryaki I semi director Somarendro na experts na tak lebasing si training singna ningthina loksinduna haina bohona gadamni member indrajit na training program asi pangtok pona mi pungkudumapu wa culture lehen magloina masa masa gi santok lambi thamna bohona bada acho mating oigini haiki magi ngamjor lebenda sumai semagri Manipur da wa culture gi haina bisi leiragadi afaba Manipur dumba sevilonda ikamna yamna chawba dumba acho mating o pangni haru bakorun da sisu ha kisam da toy hamchang yauraga asi sabjabani Kanglaipa Communist Party ki kuntraum de subam pop kumon ngamri lene na layu kraba hism ida bot ke liklambu maipuna na kumang chawkhona na bonaramba wai ibon bi lising makhada lubasing lising machamapal marfu ge April tang taram doida bifam hauduna lising machamapal marfu ge April tang taram mari da Himalogi South East thang badal leriba Mongoloid ethnic singbu amatu oina punsinduna manaba khunai communism the base of amalingna ba amadi mang krabaning tambu hanjina na ba mangzel thaduna sapong lakhiba numit asibu KSP MCG for People's Conference na ningsingba khaktana tana anaw wasak pare lomli hana lup asigi kau loya Tangwan ba masung lamyam na kumana puna thadro pachirol man hairi makata na fongdro para revolution amadi ripo menis ani marakta leinariba apabale yedu ekoina masak khangdo pa yamna mathau tai revolutionary amagi magul sing cherol sun makata na fongdro klei All Manipur Working Journalist Union ki president amadi standing committee members in khanbagi mikhal laklaba metang amada pangthol gani nimit adumakta da board masing tibi tabaksu chetagani hena kupamaro returning officer AK Sanatoni khanglu yagani hairi Hauke tang tara marida sobam lekai khanglabung lerekta bharada leba tribal maroi kharabu masakhang da me kharana ot naiba tabuda natana makoi pochai singba manga ta thon kibu tangkul katamnaw long Imphal amdi Cookie Students Organization Imphal nungai te phongdor te ngasi Julalend leba TKL go office pawmis sing unaba amada TKL Imphal General Secretary Ninglup KS na phongdor koda hauke April tang tara mari gi numidang pumapal ta matamda sobam lekai khanglabung lerekta bharada leba tribal mahru sing ka da sanglalaga akai toy tholam ba madi tungda ka adu report chai lokthok chaluba mahiroi amabule kai ge mesin farag aki khang polak pa laibak jivani hariba thodo sigi matang da sarkar na ming changbiduna generate mesin bu ai ngi matung in father matik chawa cherak pibiu haiki
Horticulture की Parliamentary Secretary Bungjagil Baltina Handak Tuanton National Award Ohum Panglapadharabo Pongdok Tunamaku New Lamka YPA Holder Okre Thermostat District C Tuanton Lusumbakia Susuriaki Housing Sanavi Paumu Lowisi. Ngasigi Sanavi Pau the kickboxing. Kolak Super State Level Kickboxing Championship Nasidagi Minister Nasi Namaiti Langol Hudukre Hudopuki Tharomda MLA Timangi Babu MLA E Chan Kickboxing Association Manipur ki President Su Oriba MLA Preso MK Simresu Saruyaki Nupa Masung Nupi ki Sub Junior Junior Senior da Tuan Wet Category da to Ehen Tanagani Kasi Hudopuki Tharmaduda MLA E Chana Manipur si drug ki trafficking area oibida drug the land chakhi do bana ha kya bo post na tha yuna thamduna chumbalam bi puraktuna apaba samas ma purukda so mating oigini haiki freso simrena matamama da china drug na khudum chanuna aru film amada lerami adu bulamdam adugi martial arts sangasti pitri bi sakti level lebak ama oibang amle Manipur su drug na solab state ama oibana kickboxing ma martial art na lamdam asi na oribasung chumbalam bi puraktuna lamdam asu malem saktak panganguni haiki Manipur kumba drug ta yamna sokraba martial arts mental toughness record physical toughness record so my influence society Championship asigi tuan ba baw singi competition su ngasiri sana ba hokre Numit taruni chathaga ba mungna workshop kam residential mass coaching camp ngasri khumalampa kangsang da hudokre Director of Education SSC na pangthuk workshop asi hudopui thorom da Education Minister M Okendro Works Minister Dr K Ratan Kumar amadi All Manipur Mungna Association ki President MLT Mangi Babu Susaruyaki District Nepal ki punna bahiroi chani humpuna workshop asida saruyari Tharunga Marilena MLT Mangababu Namuna si Lai Hakti Lerba indigenous game asi Malingi Haki Masana Moina Honda Punamaki Corporation Tangai for the Haiki. Minister Okena Mungna Masana si Jakon Honda Education Department so Matak Honagani Masana Sinatuan Tuama districts in the Gilak Mahiroida Integrity Purpanguni Haiki. Works Minister Dr. Ratan Kumar na missing yamdo apikwa state sida India da sana khona badadi dominatory masipuna magna yanar wafam ni Manipur gi I tong da sana bagi I yawi haibasi aikoi ahlam singna piram badan ni lai haktakti lerglamba mungna si mangan machumloi masi yokhana bohona si haibaglo na state asida sana bopu chawkhana magi tamal mapalam gi sakna ba sanaroi singna su pamni haiki sana bosidi koi Manipur singi I da chenga Lian Hadley. Masih yang suami si memang aku itu kandaru, aku sih deksa kandaru kandaru. Aku ini kata hanya kata mapan mina, except orang Manipur Veteran Hockey Association suna Kumalampak Hockey Sim na Satrakpa Anirak Suba Kumuksum Ibungu Yaimas Singh Memorial Men's Veteran Hockey Tournament sa sana ke Mesta Cosmo Wangkay madi mera basigong goal amam chanan draw chatkre Cosmo Wangkay goal du L Lokendro na chanke aduga mairagi goal aduna CS Romana chankibani Manipur Veteran Football Association na Sindoma Pal Kangjibun Sathariba Tara Mangarak Suba Silence ka Veteran Football Tournament sa sana ke bahan Mesta UBSA Lilong Chajing na Vasa Kanchipurbu goal ahum sinoda twekre UBSA gi goal ahum madu Gandhi Maitai Himo Mazi Baleswar Golamum Chanduna Mai Pakibani Hauzik Nasino Maga Ingan Sagi Pau ICR Lampel Patagi Fangba Pau Matungina Asigi Quading Saba degree Celsius Kun Dasmik Ani Quading Ingba degree Celsius Taramanga Dasmik Manga Nungsitiawa Isimalgisang Ayuk Chada Mefudra Nungtila Chada Mefumari Nongzugisang Tara Dasmik Mapal millimeter ni Hauzik Arwada Maru Pau Amona Numini Niki Kongsa Tangarang Imphal Lakiba President Parnam Mukherjee ngasi hankre Higher Education Saukhan Nanaba Manipur Sarkar College Mapalda Grant Oina Lupa Lak Marifu Pikre Amasung Health Sector da Privatization Tawna Hona Basumba Kongtang Nati Haina Political Party Taramathuigi Apun Forum na Fungdukre Hauzik Oina ISTV News Matang Solution Jari Ming Tabri Punum Pom Kana Kurum Jari